Ahan Badamaroi Bapau, Irang Tokraba Matungda, Maite MLS Singi Marakta, Ahan Boy Nangasi, Ayuk, Waikem Chana Kuki, IDP Singa Unakre, Ngakpiba Amadi, Hokiba Sing Kautuk Narga, Ing Tapagilambi, Timinasi, Haina Apil Taukre. Maitay singna Kanglaypaki wakalo lakliba, kuki singna kukilen gimang manglakliba amadi, Naga singna Southern Nagaland gi wakalo lakliba si, Lairik Laisu haitaba singna Laybaki Luchingba, Oibadagini Haina, Uripok SG MLA KH Ragumanina Fongdokre. U Moroki Horak Famni Hairiba Chatrik ki U Moroki Kumhai, State ki Festival Ohinba, Lamdam Adugi Kunja singna family. Amadi, Ekar Humfu Tareta Tharamba, Poppy Security Force ni Yanthad Kre, Yam Labakutlai Amadi Lalhobani Haiba, Mioi Ahum Fare. Krumzari, Istv gi Manipuri Pau Meeting Tabriba Singbo Taram Nokchari, Pau Sandong na Pizari. Irang Tokraba Matungda, Maite MLS Singi Marakta, Ihan Hanangasi Ayuk, Litan gi Sarai Kongdalaiba, IDP Relief Camp ta Chatuna, Hanagi Speaker Amadi RDN PR gi Minister Oiramba, MLA Waikem Chana, Kuki IDP Singa Unakre, Punamio Chamanga Gamanga Laiba, Relief Camp Aduda, Waikem Chana, Awana, Hangbaga Luinana, Kupna Wariwatai Sanake, MLA gi Kongsadatu da BJP gi Fungyar AC gi Mirep Oikiba, Hopinson A. Simre, ADC Ukrul gi Hanagi Caretaker Chairman Mark Luiting Amadi, Ukrul Amasung Fungyar gi BJP gi Luchingbi Kyasu Sarukyaki. Litan Sarai Kong Relief Camp Talariba Kuki gi IDP Sing Aduga Unaraba Matungda, Waikem Chana Irang Toki Basina, Chatok Chasinda, Apan Balay Basina, Chaukat Taurang Paikatpada, Chauna Apan Bapire, Masina Horak Libana Hasingi Tungi Lambi, Kari Oigani Haibat, Tambangam Dre, Christmas ki Matam Nalak Pasida, Ngakpiba, Amasung Haukiba Sing Kautok Naduna, Ing Tapa Amadi, Chang Manana Chaukat Minaba, Lamdam Ama Oinaba, Lambi Timinasi, Haibagaloinana, Changkul Giluchingba, Luchingbi Singna, Laptok Naruraba, Mari, Amukhan Naksinaba, Hotnabada, Laukiba Taudang, Adubu, Tagat Pafongdoki. Conflict is a Pitri, Zagayam Badadum Tui. Adu, I coach the Sutoi Bak conflicts now. Madam Americanda, I coach Chanavayadava, Navayadava, Adu the Quickie development process, the arm so So, why should we think for this young generation? Nashi, I coin a Swibana, a future Angang of Wagadovi. I don't know, Halwiba, Premium like Gat, Punagan, Americanda, what Hill and Valley. Ani Punagan, Americanda. Equal development over state of seminar C. I believe at the Kungsel. Relief Kemadu Dalaiba S. Bonjang Bileski Nepu Kongsaina Maitai Maraktagi Ahanboina MLA Waikem Chana Relief Camp Talariba Miamgi Awana Hanglabasi Tagat Pafungdoi Jahi Ahum Rom Relief Camp ta Changjafam Lauduna Lerakli Ngasi MLA Nalaktuna Makoiga Unaraba Matung Maitai Unaraba asi Maitai MLA Singi Maikai Dagidi Ahanbani Lengak na Ikoigi Kulda Hanjun Hanaba Tangdu Leitaba Fibamama Purakpa Miamgi Pambani Haiki IDP oina ama oibagi hiding bagi puji se khoi sita lerak pasi chahi phajil e adon khoi su wana le jare gati government sina khoi hana le pham sida 100 bi na bahana appeal tawjari BJP gi Luchingba Hopinson A. Simrena MLA Waikem Chana Tangdulaita ba Pibam Purakna Bahot Nariba Se Tagat Pafungdoi Iranga Siloshina Bahorak Fam Lambi Timinaba Tabani Christmas Kumaina Lakpa Sida Kudong Chaba Lauduna Nungsibama di Amata Oibagi Wakalol Kanglo Furup Kuding Magta Sandok Minaduna Ing Tappa Manipur Ama Purakna Ba Hotnamina Se Haike Akoi honorable MLA Yumnam Khemchan Asina. Akoi Kramain Pomna Shira and Sum Kanaraga. Somewhere we have to start the beginning. There has to be a beginning. Aina Tauruga Akoi Orapini Aduna. Mrs. Mancha Kishu Nate, Christmas Nakshale, Aduga Akoi, Nusi Chanan Leramba Matamano Kramain Hansen I believe part Amawina, Hongtang Lomni, Aduna Shida Honorable Minister Wairamba, RD Wairamba, Yumnam Khemchan Singh, Suman Kongtang Lausi. Manipur upon Bugi, peace, Kraman Lakan Shira, Kanbagi, Okana Lapani, Yam Harauze, Akwigi, Angam Mating Palada, Manipur's normal life to restore to Numba. Miam Sodum Harau Haron Okpile, Masatu, Yamna Noai.
Maitai singna kanglai paki wakalol kuki singna kukilen gimang manglak liba amadi naga singna southern nagaland gi wakalol lak liba se lairik laisu haitaba singna laiba ki luchingba oibadagin haina uripok SC gi MLA KH Ragumanina phongdokre wafamasi MLA na achangba senfam puthok United Senior Citizen Forum uripok khoishnam lekaida nauna saba library amadi conference hall miyamda kutsinabagi thoramda haikibani Tharamadu United Senior Citizen Forum Uripo Khoisnam Lekai gi President Aribam Tombi Sharma, Vice President Irengbam Rajnikanta, Secretary Irengbam Ivu Hanbi amadi member singsu sarukyaki. MLA na makha taraduna anauba mirol asidadi paisa paiba paidaba lairik laisu haiba mihut sing khanduna afaba lamdam ama oihena na bahot na rasi hana IAS ama oina lamdam asigi thaugai purambanina Politics yauraba miyamgi mihut oiraba matungda lengakna thaugai khara sinaramlabadi lamdam asigi thabak kharadi tauninglambani adubu matamadugi lengakna magi khutchabisingda oina hapkibana leibak miyamgi oiba thabak ningthina tauba ngamkhidabani adubu thazaba yaba pau amana athubada lamdam asida suksoi soidana popular government ama laklagani haibagi thazaba lei matamaduda laibak fadana thaugai puba fanglabadi ACS gi tanatana lamdam asigi thabak kharadi tauba ngamlagani haiki Jadi macam ini lebar, haiba koi lebar konsep terlalu koi koi macam ukilian konsep terlalu, pada naga lebar lagi tapi haiba. Sikai no koi ni lain kan bakal ada Manipur, haiba pun nak tahu jadi. Sikai no lain lagi haiba bakarana aku baru lagi, ada lagi pamparu lagi koi ni. Lain kita haiba minta kasih, lain tu minta kasih paisi koi. Uri bukti ni, mangje mandi, cakupan lagi sih bisa lagi. Saya mandiri waktu bisa lagi. Aku kian dari lain haiba mah karu bera sih bisa wajib. Adon nak khandira lau je anak boleh jadi sendiri. Anak boleh bela takap kan dia. Kita main merasing bahawa perjalanan mereka lebar ke leader dia apa. Boleh bela. Boleh mereka mi mangai mereka jangan ada mi takap sih. Pasal kita kalau taraf pun banyak kan uri bukan itu boleh besar. Pasal kita ya kita lagi ya mi sunat dia. Ada kerana jadi tabak tahu dia itu blame tahu. Tabak tahu boleh jadi ini lagi jadi nanti. Wangjing ini lagi itu dah hero itu tahu. Oh, kamu itu tahu. I don't know. Even time at the top. Sumala I would I would disqualify Taunaba, I just do. Was a Pongmanata Kangibu. A quickly Uribo Kendra, and I was Hakala, the Sapsana, Taputis, Punganish, Hadavu. Umorok ki horak famni hariba chatri ki umorok ki kumai state ki festival ohenaba lamdam adugi khunja singna pamle umoroga se poglak ki bagi ariba chinbungwari chatri ki khunja singna ngasi fauba linari chatrik tagi rapu kauba nupa ama ango chingpuba lai gatina rame rapu na lai adugi manakta chatpada umorok pambi ama fuklaga puraklaga chatrik ta thakibani chatrik singna chahi khudingi lai gi thoram oina pangthok tuna lakpadagi Eastern Border Areas Development Authority Manipur gi miteng makhada khokpai horticulture cooperative Society Limited Chatrik Village na sinduna festival oina pangthokpa haurakhe lakliba December tara amadi tara mathoida NEC gi makada mangarak suba festival ase district level da pangthoklagani festival ase state ki thakta pangthoktuna lamdam ase dagi haukhibani haiba malem sina khanghanba changi hairi hiramasi gi matangda fungyar AC gi amel leisio kaisingna Nagaland GI tech lawjakhrabasu umorok kamjong district ke Chatrik khulenda pokhibagi chinbungwari lei haina phongdurakle Lamfelda leba mahaki official quarter the promising unabada laisio kaising na makhatana umoroga si Chatrik khulenda sivathai haina khangne Chatrik singna morok oina longna ramde hai oina longna rami ningthau kula chandrana Chatrik ta chatpada ihan hana thengnabada yamna chawba morok makhalni haiduna umorok haina mingthon khibani moroga si British na king chili haina mingtholaga Nagaland yauna tongan ba mafamda thaba hokhibani festival ase state ki thakta pukhatuna hauzik umorok thaduna malemgi leiwa kayana tongan bahiramda seasonariba asumna lamdam asidagi haukiba pambi asidagi hena kanaba launaba lambi thiminasi haike umarok si chab khakta danatna sinaba yaba pambai atopada sinara ko sendan londan mayam sida sukanaba phangani habidagi village level da organize tawramadu hanakti district level da organize tawhanba adui tungda state level da som organize tawse sigi initiative makada laiba December gi tang tara gi tara mathoi phawba umrok festival se organize tawni Chatrik khulenda
Khokpai Horticulture Cooperative Society Limited Chatrik Village ki convener Ngahan Pam Haureina Chatrik Kulen da Pik Nasilamba Festival ase Fungyar AC ki MLA Laisio kai singna achoba thodang lauduna district level ki thakta pukhalak pasida Manipur lengak na state ki thakta pukhatpada mateng pangbinaba appeal tawrakhe. On the same day, ujing akwai say seminar amat tawhili hojiki KVK uhodi lakraga when training pigni how to increase the production, how to plant, training pirakni. Through this initiative, I hope that the production, a way of a technique of planting and growing changes and produce more, and that through this akwai area, Chatrik area, neighboring villages, kanaba phangai to avail benefits from the government. I'm saying, si wakan chandraga tawri. Tha sigitang mga amadi tarukta NCB Security Force amadi Forest Department ke apunba kangbuna Kangpokpi District ke Makui Asang Laloi Wakwatfai Chalzang amadi akoi badalaiba mafam singda ekar humfutareta tharamba popi pambi yantatuna mangankre Police tagi fangba paugi matungina mafam singa du dalairamba lautang sang kontra Nepal Harbek Nifumari Tumbek Kuntaruk Napi Hidak Amadiate Kutsukulai Kayasu Fagat Pangamki Hari Manipur Police Taki Fangba Atopa Paugi Matung Inna Imphal West District Patsoi Police Station Konba Tharoism Awang Laikai Area Dagi Pistol Manga Single Barrel Ani hand grenade ahum yauna khutsu khutlai kaya fagatle atopa police team amana ngai khongkhulen dagi pripaki active cadre ama mayum dagi fare mangon dagi hand grenade ama dia tai potlam kaya fangle hairi KYKL gi active cadre ama su kharasom awang laikai under lamlai PS Imphal East District kharasom awang laikai laiba mayum dagi fakhi loinana KCP Nongdren Komba group ki cadre ama su ningthau khong mathak laikai dagi fare hairi Cycling for Manipur Peace Cyber Team da ing tapagi pauzal puraduna Delhi dagi Manipur tamna cycle da khongsa lakliba transgender social activists malem thongam ngasi ayuk Assam gi Governor Laxman Prasad Acharya da memorandum pisinduna Manipur gi hauzik oidiba crisis asigi matangda Assam gi government amadi state asigi miyamna Manipur da ing tapa amuk hanna hanjilakna bahotna bada pangba yaba mateng sing pangbiu haijakre ma ki khongsa asigi mari leinana Uttar Pradesh ki Chief Minister Yogi Adityanath yauna Bihar amadi West Bengal gi Governor Singdasu Manipur da amukhana ingtapa hanjulakna bahotna bada mateng pangbinaba haijakraba matung ngasi amukhana Assam gi Governor da ayiba cherol asi piduna taksin khibani malem thongam hauzik Guwahati gi Manipur Bhavan da leiduna district asigi tongan ba mafam kyada mapung fana peace campaign chathari ma ki khongchara se ngasi ga tharaga numit humfutaruk ni sukhibaga loinana lakliba December 13 ta Imphal gi Kanglada yoraknaba pandam thamli Politicians singna mi khatnanaba sinaroise mahusagi ponsida hanjulakna bahotna minasi haina lamlai SC ge MLA KH ibomchan fungdokre wafamase sawambung SDC office complex ta nauna hangba fire substation lamlai sangaibagi thoramda fungdokhibani Thauramadu Manipur Fire Service ke Director Laishram Nabachandra, Imphal East ke DC Dr. Nibedita Larilakpam na chingba sarukyaki. Thauramadu Nabachandra na Manipur Fire Service ke staff masing watpana miyam gi thabak tawbada khudungcha dabakaya thingnei. Lairiba staff sing asina substation masing khara hengat halaga lekai gi club amadi atai loop singi members singda maihau langpok amadi atai khudungtiba thorakpada khudaki oina checksin thorang lokhatnaba training piraga ka hena khudungtiba thokpadagi kannaba hotnanaba thoram Haiki. DC Nivedita na Aikuigi Kudong Tiba Thorakpada Fire Service Nungsirakpagum Kudong Tiba Thoktringai dasu Makoibu Ningsing Famtoi Yum Sabada Maiho Langpok Thorakpada Fire Service Laknaba Lambi Fawbudi Kaknaba Hotnaba Fai Haiki. Thauramadu da MLA KH Ibomchana Fire Substation Asigi mobile number 9366123506 Yauraba phone nama Kudol PK. Thauramadu da Ibomchan Makhatana hauzik mak politician singna bot naksilak labagum masagi kana ba fangnaba politics tofam thok ta bahiram da fawba politics tawnare oizaba thibagi thabak fanayam tawrabasu tangdulai taba puraktana amadi lingjal manaba lengak leitana chawkhatba chungam ngamloi amadi lengak leibasu ngamloi tangdulai taba purakpada CSO khakta da inthokpa political party khara kakta inthokpana yaroi isana lauba ngamba thodang laudrabadi yaroi karigumba amata tauba ngamdrabasu mi amabu sauhanba yaba lalasi sangdokpa yaba wafam amata phongdoktrabasu kanaba oigani haike Sali thuna hanjilabasi hainu taragati
ꯑꯩꯈꯣꯏꯅ ꯋꯥꯡꯕ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃ ꯑꯣꯏꯅ MLA ꯑꯃ ꯑꯣꯏꯅ ꯉꯥꯡꯕꯗ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯔꯤꯕ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤꯕ ꯁꯤꯡꯁꯤꯗ ꯁꯣꯛꯀꯗꯕ ꯃꯣꯏꯒꯤ ꯅꯤꯡꯇꯝ ꯍꯣꯡꯒꯗꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯗꯕ ꯑꯩꯈꯣꯏꯅ ꯑꯃꯅ ꯑꯃꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯌꯥꯝꯅ ꯕꯦꯚꯥꯔ ꯂꯩꯅ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯃꯗꯨ ꯈꯔ ꯁꯦꯝꯗꯣꯛꯁꯤ ꯑꯗꯨꯃꯥꯏꯅ इचा सिंबु हु चेनबा पिजरोइसी तुंगी मिरोलदा लेहाउ चेंद्रबा लौफम सिनारम लोइसी हाइना इराबोट फाउंडेशन मणिपुर की प्रेसिडेंट खुंजामयुम गोपेन लुवांग हाइख्रे इराबोट फाउंडेशन मणिपुरना पोइनुगी लौरोक लोकलबा मतम मथंगी लौरोकता चाथोक हेना पुथोकपा ngamnaba लौमिसिंगी खननेनबगी मिफम ओइना तरेलक सुबो ओइना लौमिसिंगी पोइनु मिफम ngasi जैन मणिपुर डांस अकादमी दा पांगथोखरे थौरमातुदा इराबोट फाउंडेशन मणिपुर की प्रेसिडेंट खुंजामयुम गोपेन लुवांग डिपार्टमेंट ऑफ एग्रीकल्चर Director Peter Salam, Department of Veterinary and Animal Husbandry Services के Director Dr. R.K. Khogendrajit, Director Environment and Climate Change Dr. T. Brajakumarna थौरम की अथोइबा मिथुंगलन सिंह ओइखे थौरम अदुगा मरी लेनना माई पाकलबा खनगतलबा लौमी तरा तरेता सेल साइटेशन अमदि सोल पिदुने कायखुमनखे इराबोट फाउंडेशन मणिपुर की प्रेसिडेंट खुंजामयुम गोपेन लुवांगना एग्री एंड अलाइड सेक्टर द लैरिबा लौमी सिंगना लमदम असेदा लौरकलिबा थौदांग असे यामना सिंथानिंगाई अमने टेक्नोलॉजी के चौखटपा असिना लमदम असिदा लाक्ट्रिंगै इसिंग नुंगसित अयिंग असा नोंजु नुंगसा मांगजौनना खंगबा ngamlaga matamgi lorok loklaga chinjak marangkaina puthokpa ngamlamki लिसिंगनी कुलहुमदोगी मेगी अहुमदगी लमदम असिदा ओइरखिबा लौबसु याद्रबा नेशनल हाईवे सु चटपा याद्रबा चही अनि हेनबा असिदा मे लाख कुंट्रा हेनबगे चिंजाक लौमिसिंगना पुथोकलगा पुक थाकलगा लाखले चिंजाक तमे पालतांगदबा हाइबा से मांगफाव नहनबदा अखोई कथोकपा ngambagi थौना लेबताई अखंग अहिसिंगसु मतेंग लौबगा लोइनना स्टेक होल्डर सिंग तानबा चंगने ngasi hybrid na aikoi gi oijaba fauna chingba makal sing loina mahut sinkhre potok hena putokpa pambi tharabadi machinjak su hena pibatabani madu ngamna ba ahen bahar seasonnarakle masina lehau da acidic oiba hengatpada natana hakchang da su sokalibani lawfam da lehau chendrabadi sustainable ohenba ngamloi haike Ego sustainability lakko matamdadi organic ki oiba natural farming to bomusang ai lawfam do thugai bilamdana tungi lakata bo saron chodon chinguna sizina ba yagada ba mawung amada longu bomusang aina hadaki phawsidi ai ji kuncha thokta ya de fu thokta ya de yakai thokta ya de na target to bomutamdidi tarai to de no ai labuk tu to ne ai labuk tu gi sakhau di pum pat la thokta har saram ne aduna suku basingse koi kamai tona sustainable oigadagi aina uwa loraga igi sai suna masak mau phana lehokna na ba labuk singdo kamai thamsige habsingse koi sangi aina putui basinja kuna aigi sai su singdo da bizabada hu selagadi madu khoina kari no wakhan khara khandam thoktabra डिपार्टमेंट ऑफ एग्रीकल्चर के डायरेक्टर पीटर सलामना अखोइद इशू कया अमा मांगदा तारी मरोइना एनवायरनमेंट सु कंदबा यादे चाथोकसु मरांकाइना पुथोक्तबा यादे मसिदा मरु ओइरिबासी एग्रीगा मरी लैनना लैरिबा डिपार्टमेंटना डिसिप्लिन लैना थबक तौबा लैरिबा लौ सिंगुगे मरी लैनबा लौमी लुपसिंगनसु लौफम थोकपा थौदांग निंथिना लौमिनरगा पुन्ना लौमिसिंगी याइफनबा थबक तौबा सिने मरोइना एग्रीकल्चर डिपार्टमेंट लाइदिबा स्कीम सिंग ट्रांसपेरेंसी लेना बेनिफिशियरी ओइरिबा लौमिसिंगदा फंगनबा चंगी मसिगिदमक डिपार्टमेंट डिस्ट्रिक्ट सिंगी डीसी की खुथांगदा कमिटी सेमलगा बेनिफिशियरी खनगतलगा खुदोंग चाबसिंग पीबा होनख्रे निंगथम लौरो की ओइना हवाई ट्रक मसूरी हंगाम थाव सुंगनबगी हंगाम मरु पीबा होख्रे डिपार्टमेंट डबल क्रॉपिंग द अहन बमितियंग थमलगा इथै लखोंगदा इसिंग दी लेरगा लौरोक ती तौदबा मफम खंदोकलगा लौ परि लिसिंग अमरोमदा डबल क्रॉपिंग तौहलगने लोइनना साइंटिफिक ओइना संगसिनबा सोइल हेल्थ कार्ड पाइहलगा सस्टेनेबल ओइबा लेबाक लेहाव मंगहंदना लौ उनब थबक पाइखतले हाइखे कोई डिपार्टमेंट साइड की चाहिए मुंडा कोई लिसिंग कुत्रा निपुनी मुसेम सोइल हेल्थ कार्ड कोई ना सोइल हेल्थ कार्ड से कोई डिपार्टमेंट की मैगी तब या तब थबक मोइन कोई मैंडेटरी है सोइल हेल्थ कार्ड से लागी बच्ची खर से दगी मसी कंपलसरी होनबा कोई गवर्नमेंट की कानून लोगे हाई तारगदी
masi compulsory uhenba changabra haina asi akhina department kana khana balai soil health card se yawi se ke nati ki aigi lebak sida kari lehau yawi karam ba chai di kari chai di adagi aina si thagi hai taragadi kayam chai di habdo cha na khoi gi laboratory da check tawraga atigi hachang da kari kari vitamin mineral wani da check tawbu mane masina soil health card se hamar ma gi di kwai di ma oi do kume soil health card se pai ba da na soil health card se kari yawi ke soil health card na hai si ai lebak da wani se kari hai si fazana scientific oina illaga chalagadi koi sustainable agriculture ko da koi tunda lebak rehau pam da ba ona bada sina choba thoda ma oi ni nai thamjage Lising ani tara mapalgi government school singi oja gi leiriba data da amuk hanna in khatlabadi mahairoi leitaba mafam da oja leisinba oja lesing manga rom fangani haina Director of Education SNG Bogen Ramaitena haikre Department of Education Schools Manipur na sinduna government school gi high school living certificate examination amadi higher secondary examination 2025 ta makok thongba mahairoi singda award lanthokpa thawram ga mari leinana NG Bogen Ramaitena haikibani State Council of Educational Research and Training Lamfel Pat ki multipurpose hall da pangthokpa award lanthokpagi thoram aduda Additional Director of School Hills Dangmai Manglem amadi Additional Director of Education Schools Hills Bisesor Khumukcham na maru oiba myoising wina sarukya ke Manipur government ki school kya dagi lakpa oja amadi mahairoi kya na sarukya ki ba thoram aduda State level SSLC SSC awardees amadi district level gi SSLCS SSE amadi minimum 70% marks fangba mahairoi singda certificate amadi sel yauna khudol piduna pungning thagat ki Thauranga mari lenana Director Education SNG Bogen Ramaitena government ke school da tamliba mahiroi kaya mark wangna fangduna Delhi University tamba fawba yaurabani parents amadi students singna school gi oja singa school karamna fagathan gani haibada meeting toina tawduna khananena bachangi department mathanta na tawba ngamdaba kaya amasu leigani mayam ge suggestion department na matam pumbada logani government school da oja watpagi wakat kaya lakliba se lisingani tara mapalda Manipur government na semkiba oja allocation gi data amuk hana yang khatlabadi government school gi oina mahairoi leitaba school amadi school building ningthina leitaba mafam kyada oja marang kaina oja lesing mangarom leigani nakal amarom dana mahairoi marang kaina leiba school singda oja wat libasi menkhatna ba department na kanan kan honari subject khara da oja watpagi problem di lei adubu wat liba subject sing adugi oja khara chayolama da wat liba school aduda chatlaga takpi tambina ba thabak paikhatli madu oiraga di mahairoi singna thengnari ba khudong chadaba sing kharadi fagani haike akoina tawjari government school da leiba satha singse siguma incentive awards lei so that they can work harder and adugi kanoma jil lama moda photo laba na adugi pandam no kuna tawjari programs parents ki yam chawar daita ma yauri but the most crucial is our teachers natra school da tambino moy satra sing do aduna agang si gi kano si agang ji no hodari si ojana su guide toba home front ta parents akoina su ko mai si kai to ga phani khotni na interaction si am darkar leba parents teachers si gi koi PTM lead se na hai si masi am darkar leba 12 se grading se hauraga di CBSE de hauraga di high incentive awards grading system da koi kamai pi do no si gi koi department koi da su intokta da suggestions pibiro both from koi gi public tagi wagera parents si tagi wagera even passed out chhatra nasi gi prize pangiba gang si se ai yaraga din no di suggestion pibiro scheme should be effective target to riba chhatra do adu do kayamuk henna effective oina kena to game do adu target to hangnaba suggestions I invite suggestions for the new kehetare mathang the grading system jila akanda scheme ji kamaina semdok si ge Handak pangthokiba high school living certificate examination namasung higher secondary examination exam adugi government school singi mana lanthokiba aduda higher secondary examination gi oina TG higher secondary school na commerce stream da top 5 mark lobangam ke arts stream dana school asena position ahum amade science stream dana kunsuba position lobangam duna chahi SC gi oina school asena punna position holder tara puthokpangam ke mana fanglaba mahiroi singda cell certificate lanthoke Paugi marakthana tenma break amatang lawminase Sigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme maki gano Azab thammo Sigi yumse next Pm-Istv na checksin na laksilaga thamgo banine Dada nang se juhar habaga amta kiderbo Asumna mayamna na machalbo ngapshan dugum masigi yumasibu asoya ngan kokadabadagi next Pm-Istv na ngapseli next Pm-Istv juhar habadi ngakokna na basem bani German technology sina bana concrete ka tokna tinaba matamda kapamul amuk hena hengal adli next Pm-Istv strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taram nokchari makhata pau pizari December tara mathoida India ki President Draupadi Murmu na Manipur da laktuna thasi ki tara nithoi da pangthokadaba nupilal ki thoram da sarukia gadauri hariba khongsada se lamdam asida ingtappa chaukhatpa purakna banate ma ki thausil amasung proxy war na kanglup masel nungsi nahandaduna kangkhong charba lamdam asibu hena fibam sokanduna makhoi gi loilam mara chethanaba marau leiba khongchatni hairaduna President ki khongchat korkomna kandem tawbuta natana boycott su tawri hari Publicity Committee gi serol amada President lakadaba numit ase pung amadagi hauraga mahakna iramdam asida lairiba matam fauba korkomna Manipur pumba total shutdown lauthokle athingba sina ana layeng meholangpok ising amasung asiana gi thabak thoram singdi konsiloi hairi haukiba lising amaga chamapal sup namari amasung lising amaga chamapal kuntramapal da Manipur gi ma singna loi mapu British ki mayukta thingna kiba nupilal asimak lamdam asigi leimai dagi loilam maru futatuna iramdam Manipur da ning tambalenga khunai lingna bani lalanimak ning tambagi iho langlaba ima singna mai pakhe Lal animak malem gi mioi bagi puari da atang bani Manipur da hauki bachahi kaya gi mamang dagi pangthorak liba nupi lal ningsing thoram aside loilam maru fuktatuna ireiba ki ning tamba hanjinaba ima sing namasa gi hakchang dagi angang ba ikheng sinthaduna amadi kaisum sangi awaba khangduna jangsin khiba iho adubu ningsing bani adubu handak India gi President Draupadi Murmu na nupi lal gi thoram da sarukia gani hairakpa se aseng badi India gi President na nupi lal mangthokpa lakpani haina korkom na lawi maram aduna se gumlaba Manipur bu manghan takhan bada luchung liba India ki President Draupadi Murmu gi khongchat ase aikhoi gi miyam na sagat fam thokte condemn amasung boycott of fam thoi haire Manipur State Transport ki driver amadi conductor singe numitumni gi oiba refresher course ma hawdokre top dusara yaral patlaiba Institute of Drivers Training and Research Center na sinduna Institute asigi conference hall da pangthoki batharam aduda Additional Chief Secretary Transport Anurag Baspai Director Transport KH China amadi Deputy Director Transport Samson Huidrom na thoram mapusing oike Thauranga mari lenana Anurag Baspai na lengakna public transport system hena fagat hanaba miyamda pikhiba thajaba sing adugi sarukama oina State Transport Departmental leriba drivers amadi conductor singbu refresher course ki training ase pibani hauki bachahi khara asida bus transport system ase mapung fana thabak tawdabana miyamna chathok chasin tawbada khudongcha daba kaya mayoknari afaba transport system ama miyamda fanghanba haibasida afaba lambi leibagi tangai fadaba su leiri Passengers singi hak mapung fana fanghananaba drivers sing amadi conductors singna miyamga afaba mari ama sagatnaba ngasigi refresher course ase pangthokpani This kind of human resource development, particularly in this sector, has not been taken so far, has not been taken care so far. So I wanted to be here, and the reasons are many. So I'll just elaborate on that, because this program reflects the deep commitment of the government to strengthen the foundations of public transport in our state. Moirang SC ki MLA Thongam Santina Mahaki SC ki manungda paikhatpa water supply scheme sing yengsin kre MLA nanga SC ki khongsada duda Uniprona lupa crore mari la khumbudara mari
changna nauna semgat sagatliba augmentation of Kwakta water supply scheme gi fibam hanna yengsinki hauzik fawbada chada humbutra loiraba scheme asigi ayamba saruk loisilakle overhead tank saruk watle machak wat panamaram oiraga thabak khara thinthar rambada mari lenaba singda miyamgi apambagi matung inna atubada thabak loisinba ngamnaba pautak piramki tungda MLA na Moirang Kumamda Unipro company na lupa crore mari lakh Humbodara mari changna semgat sagat liba paikat liba augmentation of water treatment su yengsin ke ngasigi kongsada se mari lena MLA na miyam na Moirang AC gi Kwakta municipal amadi Moirang part 1 gi saruk singda karamba matamda afaba thaknaba ising pi thakpa ngamgadage radi aduna madagi ising ni source lauta de khoi puki sina tha taruki ising ni jap to ngongani aduna aida akoi Kwakta praja sing piba akoi thothongna awaba leiroi dra hebagi masi kokpa ngamani hebagi thajabadudi ai sumaina leire hana khoksachina ai khanganjari aida thamjari Kungang Chaukhatnaba Linkhat Kiba Panchayati Raj Institute Manipuri ki oina chatnadana thambada natana Supreme Court amadi High Court ki order fawba singnaduna Kuchabi Administrative Committee haplaga chalaibadagi Kungang Chaukhatpada thintale haina ngaikong Kulen Jila Parisad ki hanagi member Thokchom Birana Phongdokre Wafama singasi tawbulda laiba biragiyumda hana vote mai paktuna laiba member sing yauna pangthongpa paugi mefamada Birana Phongdokibani Birana makata na Supreme Court Panchayati Raj Institute singna thaba wakadama Supreme Court na Manipur High Court ta wayanaba thadarakpa gi matung ina High Court na chahi sigi August ki tang Nepal da order ma haibadi hana election da mai paklaba elected Jila Parisad Pradhana Madi members sing election notification thoktriba fawba mathau tawgadabani haina takiba order ngasi fawba namsinduna thamli masina takpadi Manipur da achumba wayal sang laiti haibaga chapmani haike Manipur Panchayati Raj Act 1994 की मतुंगिना सुमगी था तरुक तगी हेन पुबा यादवा एडमिनिस्ट्रेटिव कमिटी अदुबो था तरुक हेलक पदगी 2025 इंदा सुप्रीम कोर्ट ऑफ इंडिया ना हाई कोर्ट ता जाथंग अमा ताउथरखरे हाई कोर्ट ना ताथरइबे याथंग अदो सनहंददना थंबगुम तोबसे ख्वादिगेना लाइवक थीबनी अखोई की मणिपुर दा अचुंब वयन संग कदाइदे लैगी हाइदना अखोई खुदिमंगना हंग मणिपुर दा अचुंब लैरिबा हौजी हौजी लुरेन एरिया दा लैबा प्रजा सिंग अदुगी मदि खम थेना वारे थबक तौबा यारबा छात्र सिंगना इंटरव्यू अमा याउननब होनरकप मतमदा कैरेक्टर सर्टिफिकेट से कंपलसरी होय कैरेक्टर सर्टिफिकेट तू पिरमदाई मतमदा विलेज दुगी रेसिडेंशियल सर्टिफिकेट अमा संग रेसिडेंशियल सर्टिफिकेट तो कनाना पिगेदरिम लैबिबा प्रेसिडेंट लैंगाकना हानगी लैंगाना तरुंब पुनम अदु अमुक्तंग चुमथोक पिरगा अथुबा मतमदा अमनबु ओइरे भारत की संविधान पीबा पंचायती राज एक की मतुंगिना थबक तहोनबियु हाइदना आइना निसिंजरी Paisa khara piraga social media da pangthada thagatpa voters singbu pangya da yaba oina uhanba paisa na lairaga vote kagani khaliba politics wakalol dagi aikhoi section se yamna hanthaba thakta politics tawnagum se leibak ki thabak tawbada thamoi sengna tawna se leibak nungsirabadi mache machal nungsirabadi mi hungum se mi chaigum se mi bukarem kathai na roi se mamal piraga mi bu mi na sizinabiganu paisa na leibe yaba mi amata malem da leite haina gumbi SG MLA S Prem Chandrana phongtokre wafama singa se Wangu Terakhong Makha Lekai Ward number 7 gi youth singna sinduna Terakhong Makha Lekai community hall da chawkhat thawrang gi matangda MLA yauna lamdam adugi maira paibi sing Lekai gi ahal laman Lekai gi naha kayana sarukya aduna pangthokhiba thawramda wafamase phongdokhibani Thawramadu da Wangu Terakhong Gram Panchayat ki hanagi pradhan Pochsangbam Baleswar su sarukya ki Thawramadu ga mari lenana MLA na makha tana ACS da miyam gi thabak tawgani tholakhiba singna voter singbu paisa ga mantik na ba se yamna laibak thibani miyam khudingmak ki ning thungan ngamdrabasu miyam gi apunba gi development adi ngasi fawba leptana hotnari lekai sigi leiriba thabak thawram khudingmak su miyam gi apamba gi matungina tawhaningliba sing adu thabak oina pangthoknaba hotnaragani haiki पैसा ले लिया नहीं है मतलब किसी भी दा थागत पे कई आप लेके करी बरम लगे ना अरे कोई लोरी बकुश लाली थागत फिर भी दो वार्निंग का तो उसे एक बार देखो रखो आई थागत से मैं को वार्निंग तो बिरो आई आज तो से कितने किसी लाइक थिंग से कोई नहीं हुई बने कनाम तक लिखा पो दे कोई जुम मंगी मंगू गात में लगी में हम अदना कोई में आजी तुंगी हरत का दो तुंग थमम का तो पैसा ना परा तम हो या हम तो खतन कोई तवरम से फत बहाय तो कोई तवदर भवन जाए
थासिगी तांग तरानिथोय दगी तरामरी फाउबा पांगथोकदौरिबा बराक फेस्टिवल गमरी लेनना मियोय लिसिंग अमरोमना सरुकियादुना हाफ मैराथन रेस पांगथोक्रे एस्ट्रोटर्फ ग्राउंड सेनापति दगी डीसी सेनापति ममोनी डोलेना लमथाकिबा मैराथन रेस अदु किलोमीटर मंगा तरा अमदी कुनमाथोय दशमिक अमा सांगना अहुम थोकना सेनके डिस्ट्रिक्ट एडमिनिस्ट्रेशन सेनापति पुलिस इंडियन रेड क्रॉस सोसाइटी अमदी सेनापति मेडिकल डिपार्टमेंट खुदसमनादुना लमजेल अदु असोएंगाम याउदनबा यंगशिनके मथंग तारबसिंगदा मनामथुम यंथोकी लमजेल असिगा मरी लेनना सेनापति डिस्ट्रिक्ट स्टूडेंट्स एसोसिएशन के प्रेसिडेंट सलोनी टोनीना सिली लांगलिबसिंगबु थगटपा फोंदोकी लोइसलकपदा मरुबा पाव अमुका हन्ना पिजरी इरांग थोख्रबा मतुंगदा माइटै एमएलए सिंगी मरक्ता अहानबोय ngasi ayuk वाई खेमचाना कुकी आईडीपी सिंगा उनखरे ngakpiba amadi haukiba sing kautoknaraga ingtapagi lambi thiminasi haina apel tawkre Maitai singna kanglaipa ki wakalo lakliba kuki singna kukilengi manglakliba amadi naga singna southern nagaland ki wakalon su lakliba asi lyric lies tu haitaba singna laiba ki luchungba oibadagin haina uripo gese ki MLA KH Raghumanina phongdokre Umoro ki horak famni hairiba chatri ki umoro ki kumhai state ki festival oihanba lamdam adugi kunja singna pamli amadi ekar humpu tareta tharamba popi security force ne yanthatkre yamlaba khutlai amadi lal hobani haiba miyoi ahum fare Hauzik Paugi on the Istv na Sandok Manipuri Pau Matanga Sidalotion Jare, Mediang Tabri Bapumna Mako, Amuka Hana, Krum Jare.